ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯛꯏꯕ ꯁꯨꯔꯒꯤ ꯅꯤꯡꯊꯧꯔꯦꯜ ꯄꯍꯥꯔꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ 19 ꯁꯨꯕ ꯄꯟꯗꯨꯞ ꯐꯥꯎꯕ ꯊꯝꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ 18 ꯁꯨꯕ ꯄꯟꯗꯨꯞꯇ ꯊꯤꯌꯦꯇꯔ ꯑꯃꯁꯨꯡ ꯄꯍꯥꯔꯤ, ꯃꯊꯪꯗ 20 ꯁꯨꯕ ꯄꯟꯗꯨꯞꯇ ꯏꯁꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯍꯥꯏꯕ ꯄꯟꯗꯨꯞ ꯑꯅꯤ ꯑꯁꯤ ꯊꯝꯖꯔꯤ꯫ ꯃꯁꯤꯕꯨ ꯇꯥꯕꯤꯒꯗꯧꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯗ ꯅꯣꯜꯂꯨꯛꯆꯔꯤ꯫ 19 ꯁꯨꯕ ꯄꯟꯗꯨꯞ ꯊꯤꯌꯦꯇꯔ ꯑꯃꯁꯨꯡ ꯄꯍꯥꯔꯤ꯫ ꯄꯍꯥꯔꯤꯒ ꯎꯅꯈꯤꯕ ꯋꯥꯔꯤ ꯋꯥꯇꯥꯏꯒꯤ ꯄꯥꯎꯗꯝꯅꯤ ꯍꯥꯏꯅ ꯐꯣꯡꯈꯤꯕ ꯋꯥꯔꯦꯡ ꯄꯔꯤꯡ ꯑꯃꯗ ꯍꯥꯏꯔꯤꯕ ꯋꯥꯔꯦꯡ ꯄꯔꯤꯡꯁꯤ ꯄꯣꯛꯅꯐꯝ ꯃꯦ 30, ꯖꯨꯟ 1 ꯑꯃꯁꯨꯡ ꯖꯨꯟꯒꯤ ꯇꯥꯡ 2, 2006ꯗ ꯑꯩꯈꯣꯏ ꯐꯣꯡꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯝꯕꯁꯤꯡꯅꯤ ꯍꯥꯏꯕꯗ ꯌꯥꯎꯔꯤ꯫ ꯑꯩ ꯀꯣꯠ ꯇꯧꯖꯔꯤ꯫ ꯑꯦꯔꯤꯌꯥꯟ ꯊꯤꯌꯦꯇꯔꯒꯤ ꯀꯨꯟꯖꯃꯥꯂꯥ ꯗ꯭ꯔꯥꯃꯥꯗ ꯑꯩꯅ ꯍꯤꯔꯣꯒꯤ ꯔꯣꯜ ꯂꯧꯔꯒ ꯀꯨꯝꯈꯤꯕ ꯑꯃꯒꯁꯨ ꯂꯩꯔꯤ꯫ ꯍꯤꯔꯣꯏꯟꯅ ꯃꯇꯝ ꯑꯗꯨꯒꯤ ꯏꯁꯩ ꯁꯛꯄꯗ ꯃꯈꯣꯜ ꯅꯦꯝꯅ ꯅꯨꯡꯁꯤꯕ ꯃꯦꯝꯆꯥ ꯀꯧꯕ ꯁꯩꯁꯛꯄꯤ ꯑꯃꯅ ꯁꯥꯈꯤ꯫ MDUꯒꯤ ꯆꯟꯗ꯭ꯔꯒꯨꯞꯇꯗꯁꯨ ꯑꯩꯍꯥꯛꯅ ꯏꯁꯩ ꯁꯛꯇꯨꯅ ꯀꯨꯝꯂꯛꯏ꯫ ꯑꯩꯍꯥꯛ ꯈꯣꯟꯖꯦꯜ ꯌꯥꯔꯝꯗ꯭ꯔꯕꯗꯤ ꯂꯤꯂꯥꯔꯣꯝꯗ ꯑꯣꯏꯅ ꯁꯣꯏꯗꯅ ꯆꯠꯊꯔꯝꯒꯅꯤ꯫ ꯑꯩꯍꯥꯛ ꯁ꯭ꯇꯦꯖꯗ ꯑꯦꯛꯇꯤꯡ ꯐꯖꯅ ꯇꯧꯕꯁꯨ ꯉꯝꯃꯤ꯫ ꯏꯁꯩꯅ ꯍꯦꯟꯅ ꯄꯥꯝꯖꯈꯤꯕꯗꯒꯤ ꯏꯁꯩꯗ ꯆꯠꯈꯤꯕꯅꯤ꯫ ꯑꯩꯅ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕꯁꯤ MDUꯅꯤ꯫ ꯗ꯭ꯔꯥꯃꯥꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯁꯤꯗꯒꯤꯁꯨ ꯑꯀꯟꯕ ꯁꯥꯐꯨ ꯄꯤꯕ ꯉꯝꯈꯤꯕ ꯏꯁꯩꯁꯤꯡ ꯌꯥꯎꯈꯤ꯫ ꯃꯈꯣꯏꯁꯨ ꯃꯤꯅꯤ ꯍꯥꯏꯕ ꯂꯤꯂꯥꯗ ꯕꯥꯔꯊꯗꯦ ꯁꯤꯟ ꯑꯃ ꯌꯥꯎꯏ, ꯃꯗꯨꯗ ꯀꯂꯥꯀꯥꯔꯁꯤꯡ ꯀꯧꯔꯒ ꯏꯁꯩ ꯁꯛꯍꯟꯕꯒꯤ ꯃꯇꯥꯡ ꯑꯃ ꯎꯠꯂꯛꯄꯗ ꯂꯤꯂꯥꯒꯤ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯁꯩ ꯅꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯕꯤ ꯖꯌꯟꯇꯀꯨꯃꯥꯔꯒꯤ ꯃꯌꯦꯛꯇ ꯑꯃꯁꯨꯡ ꯆꯤꯔꯣꯜ ꯍꯩꯕꯤ ꯂꯧꯅꯝꯕꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯝ ꯁꯔꯃꯔꯦꯟꯗ꯭ꯔꯒꯤ ꯃꯌꯦꯛꯇ ꯍꯥꯏꯕꯁꯤ ꯏꯁꯥꯃꯛꯅ ꯊꯣꯛꯇꯨꯅ ꯁꯛꯈꯤ꯫ 1960ꯒꯤ ꯃꯃꯥꯡ ꯑꯗꯨꯋꯥꯏꯗ ꯑꯣꯖꯥ ꯒꯤꯠꯆꯟꯗ꯭ꯔꯒꯤ ꯁꯣꯁꯥꯏꯇꯤ ꯊꯤꯌꯦꯇꯔꯅ ꯁꯥꯟꯅꯕ ꯂꯩꯆꯤꯜꯗꯒꯤ ꯅꯣꯡꯊꯥꯡ ꯀꯧꯕ ꯗ꯭ꯔꯥꯃꯥ ꯑꯃꯗ ꯑꯩꯕꯨ ꯏꯁꯩꯗ ꯉꯥꯎꯖꯕ ꯁꯩꯁꯛꯄ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯀꯨꯝꯍꯟꯈꯤ꯫ ꯍꯤꯔꯣꯒꯤ ꯔꯣꯜꯅꯤ ꯃꯗꯨ ꯕꯤꯊꯣꯚꯦꯟꯒꯤ ꯀꯦꯔꯦꯛꯇꯔꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯁꯥꯒꯠꯄ ꯆꯔꯤꯇ꯭ꯔꯅꯤ ꯈꯜꯂꯤ꯫ ꯏꯁꯩꯁꯤꯡ ꯌꯥꯝꯅ ꯌꯥꯎꯕ ꯑꯃꯁꯨꯡ ꯏꯁꯩꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯂꯤꯂꯥ ꯑꯣꯏꯕꯗꯒꯤ ꯂꯩꯆꯤꯜꯗꯒꯤ ꯅꯣꯡꯊꯥꯡꯗ ꯑꯣꯖꯥ ꯒꯤꯠꯆꯟꯗ꯭ꯔꯅ ꯑꯩꯕꯨ ꯊꯤꯕꯤꯔꯛꯇꯨꯅ ꯀꯨꯝꯍꯟꯈꯤꯕꯅꯤ꯫ ꯀꯣꯠ ꯇꯧꯕ ꯂꯣꯏꯖꯔꯦ꯫ ꯃꯊꯛꯀꯤꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯔꯨꯞꯃꯣꯜ ꯊꯤꯌꯦꯇꯔꯒꯤ ꯅꯣꯡꯗꯝ ꯍꯥꯏꯕ ꯏꯁꯩ ꯌꯥꯝꯅ ꯌꯥꯎꯕ ꯂꯤꯂꯥ ꯑꯃꯗꯁꯨ ꯄꯍꯥꯔꯤꯒ ꯑꯁꯦꯝ ꯕꯤꯃꯨꯂꯥꯒ ꯀꯨꯝꯃꯤꯟꯅꯈꯤꯕꯒꯤ ꯋꯥꯔꯣꯜꯁꯨ ꯄꯜꯂꯤ꯫ ꯔꯨꯞꯃꯣꯜꯒꯤ ꯅꯣꯡꯗꯝ ꯃꯥꯔꯆ 1948ꯇ ꯑꯍꯥꯟꯕ ꯁꯥꯟꯅꯈꯤꯕ ꯂꯤꯂꯥꯅꯤ꯫ ꯃꯇꯨꯡꯗꯁꯨ 1970ꯒꯤ ꯃꯇꯝ ꯐꯥꯎꯕ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯩꯇ꯭ꯔꯝ ꯕꯤꯔꯅ ꯁꯩꯔꯦꯡꯂꯒ ꯁ꯭ꯔꯤ ꯂꯥꯏꯁ꯭ꯔꯝ ꯕꯤꯔꯦꯟꯗ꯭ꯔ ꯀꯨꯃꯥꯔꯅ ꯁꯩꯕꯥꯟꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯕ ꯏꯁꯩꯁꯤꯡ ꯌꯥꯎꯏ꯫ ꯍꯣ ꯍꯣ ꯆꯤꯡꯅꯨꯡꯒꯤ ꯇꯥꯝꯅ ꯀꯣꯂꯣꯏ ꯄꯥꯎꯃꯦꯟ ꯅꯈꯤꯁꯤ ꯍꯥꯏꯕ ꯏꯁꯩ ꯑꯃꯗꯤ ꯌꯥꯝꯅ ꯚꯥꯕꯣꯛꯁꯤꯡꯅ ꯌꯥꯝꯅ ꯈꯣꯏꯗꯥꯅꯈꯤ꯫ ꯔꯨꯞꯃꯣꯜꯒꯤ ꯀꯥꯁꯇꯤꯡ ꯔꯦꯖꯤꯁꯇꯥꯔ ꯔꯦꯀꯣꯔꯗꯁꯤꯡꯗ ꯅꯣꯡꯗꯝꯗ ꯄꯍꯥꯔꯤ ꯕꯤꯃꯂꯥ ꯀꯨꯝꯈꯤꯕꯒꯤ ꯔꯦꯀꯣꯔꯗ ꯐꯪꯗꯦ꯫ ꯑꯗꯨꯝꯅꯃꯛ ꯔꯨꯞꯃꯣꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯈꯤꯕꯗ 1962-63 ꯑꯗꯨꯋꯥꯏꯗ ꯄꯍꯥꯔꯤꯒ ꯕꯤꯃꯣꯂꯥꯒ ꯁꯣ ꯑꯃꯨꯛꯈꯛꯀꯤ ꯑꯣꯏꯅ ꯀꯦꯖꯨꯋꯦꯜꯗ ꯅꯦꯛꯂꯒ ꯀꯨꯝꯍꯟꯈꯤ ꯍꯥꯏ꯫ ꯑꯦꯔꯤꯌꯥꯟꯒꯤ ꯀꯨꯟꯖꯃꯥꯂꯥꯁꯨ ꯃꯇꯝ ꯑꯗꯨꯋꯥꯏꯒꯤ ꯑꯣꯏꯒꯅꯤ ꯇꯥꯛꯄꯤꯔꯛꯈꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯊꯦꯡꯅꯖꯈꯤ꯫ ꯑꯁꯦꯡꯕ ꯔꯦꯀꯣꯔꯗ ꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯗ꯭ꯔꯤ꯫ ꯁꯣꯁꯥꯏꯇꯤ ꯊꯤꯌꯦꯇꯔꯒꯤ ꯂꯩꯆꯤꯜꯗꯒꯤ ꯅꯣꯡꯊꯥꯡ ꯍꯥꯏꯔꯤꯕ ꯑꯁꯤꯃꯒꯤꯁꯨ ꯆꯞ ꯆꯥꯕ ꯃꯇꯝ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ MDUꯒꯤ ꯆꯟꯗ꯭ꯔꯒꯨꯞꯇꯗꯤ 1967ꯒꯤꯅꯤ꯫ ꯑꯗꯨꯒ ꯊꯤꯌꯦꯇꯔ ꯑꯁꯤꯒꯤ ꯃꯈꯣꯏꯁꯨ ꯃꯤꯅꯤꯗ ꯊꯣꯛꯂꯒ ꯄꯍꯥꯔꯤꯅ ꯏꯁꯩ ꯁꯛꯈꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ 1959ꯗ ꯁꯥꯟꯅꯕ ꯍꯧꯈꯤꯕꯒꯤ ꯑꯍꯥꯟꯕ ꯄꯔꯤꯡꯗ ꯅꯠꯇꯦ, ꯃꯇꯨꯡꯗ ꯍꯟꯅ ꯎꯠꯈꯤꯕꯁꯤꯡꯗꯅꯤ꯫ ꯄꯍꯥꯔꯤꯅ ꯂꯈꯅꯧꯗꯒꯤ ꯊꯣꯔꯛꯈꯤꯕꯗꯒꯤ ꯍꯧꯔꯒ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕꯗꯤ ꯊꯤꯌꯦꯇꯔꯒꯤ ꯂꯝꯗ
AMDUꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯔꯝꯃꯤ꯫ AMDUꯒꯤ ꯁꯉꯥꯏ ꯁꯦꯜ 1962ꯗ ꯑꯍꯥꯟꯕ ꯁꯥꯟꯅꯕꯗꯁꯨ ꯆꯟꯗ꯭ꯔꯒꯨꯞꯇ 1967, ꯁꯨꯇꯤ 1972, ꯀ꯭ꯔꯤꯁꯅ ꯑꯕꯇꯥꯔ 1976, ꯂꯝꯕꯤ ꯆꯠꯄ 1980 ꯑꯃꯗꯤ ꯗꯦꯕꯗꯥꯁ 1981ꯒꯤ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔ ꯄꯍꯥꯔꯤꯅꯤ꯫ 1975ꯇ ꯁꯥꯟꯅꯈꯤꯕ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗꯤ ꯄꯍꯥꯔꯤꯒꯤ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗ ꯁꯥꯟꯅꯈꯤ꯫ 1998ꯇꯒꯤ 2000 ꯐꯥꯎꯕꯗ ꯄꯍꯥꯔꯤꯅ AMDUꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ 19 ꯁꯨꯕ ꯄꯟꯗꯨꯞ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔ ꯑꯃꯁꯨꯡ ꯄꯍꯥꯔꯤ ꯍꯥꯏꯕ ꯄꯟꯗꯨꯞꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯧꯖꯤꯛ 10 ꯁꯨꯕ ꯄꯟꯗꯨꯞ ꯏꯁꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯍꯥꯏꯕꯁꯤ ꯄꯥꯊꯣꯛꯆꯒꯦ꯫ 10 ꯁꯨꯕ ꯄꯟꯗꯨꯞ ꯏꯁꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯃꯅꯤꯄꯨꯔꯗ ꯀꯅꯥꯅ ꯀꯝꯗꯧꯅ ꯀꯔꯝꯕ ꯀꯥꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯏꯛ ꯈꯣꯡꯕ ꯍꯧꯗꯣꯛꯈꯤ ꯍꯥꯏꯕꯒꯤ ꯔꯦꯀꯣꯔꯠ ꯂꯩ ꯐꯪꯒꯅꯤ ꯍꯥꯏ, ꯑꯗꯨꯕꯨ ꯊꯤꯒꯠꯂꯨꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯃꯇꯝꯁꯤ ꯊꯦꯡꯅ ꯐꯪꯗꯕꯗꯤ ꯌꯥꯔꯦ꯫ ꯃꯇꯝ ꯑꯩꯈꯣꯏꯅ ꯏꯖꯈꯤꯕ ꯑꯩꯅ 2007ꯒꯤ ꯁ꯭ꯋꯥꯏꯒꯤ ꯃꯇꯝꯁꯤꯐꯥꯎꯗ ꯑꯍꯜ ꯂꯃꯟꯁꯤꯡ ꯊꯤꯒꯠꯂꯗꯤ ꯐꯪꯅꯤ ꯀꯥꯏꯅ ꯇꯥꯛꯄꯤꯔꯝꯕ ꯑꯍꯟꯁꯤꯡ ꯂꯩ, ꯑꯗꯨ ꯊꯤꯒꯠꯈꯤꯗ꯭ꯔꯦ꯫ ꯃꯥꯏꯛꯁꯤ ꯀꯅꯥꯅ ꯀꯗꯥꯏꯗ ꯏꯍꯥꯟ ꯍꯥꯟꯅ ꯈꯣꯡꯕ ꯍꯧꯈꯤꯕꯅꯣ ꯍꯥꯏꯁꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯪꯒꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯪꯕꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯋꯥꯔꯤ ꯇꯥꯕꯤꯍꯧꯕ ꯂꯩꯕꯤꯔꯝ ꯇꯥꯔꯗꯤ ꯃꯁꯤꯁꯨ ꯈꯪꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ 1960-70ꯒꯤ ꯃꯅꯤꯄꯨꯔꯗ ꯃꯥꯏꯛ ꯍꯧꯅ ꯈꯣꯡꯅꯔꯝꯕ ꯃꯇꯧꯗꯨꯗꯤ ꯑꯉꯛꯄꯅꯤ꯫ ꯏꯝꯐꯥꯜ ꯃꯅꯨꯡ ꯑꯃꯁꯨꯡ ꯑꯅꯛꯄ ꯑꯀꯣꯏꯕꯒꯤ ꯂꯩꯀꯥꯏ ꯈꯨꯡꯒꯪꯁꯤꯡꯗꯗꯤ ꯀꯨꯝ ꯑꯃꯒꯤ ꯅꯨꯃꯤꯠ 365ꯅꯤꯃꯛꯀꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯃꯥꯏꯛ ꯃꯈꯣꯜ ꯇꯥꯗꯕ ꯃꯤ ꯂꯩꯔꯝꯂꯣꯏ꯫ ꯃꯇꯝꯗꯣ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤꯡꯅꯁꯨ ꯆꯍꯤ ꯑꯃꯒꯤ ꯊꯥ 12 ꯆꯨꯞꯄ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯅ ꯄꯔꯦꯡ ꯂꯦꯡꯂꯝꯃꯤ꯫ ꯍꯣꯔꯣꯟ ꯍꯥꯏꯗꯤ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯌꯨꯅꯤꯠꯅꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅꯗꯤ ꯁꯪꯒꯣꯏꯗꯥꯛ ꯃꯄꯥꯟ ꯀꯧꯅꯈꯤꯕꯒꯁꯨ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗꯥꯛ ꯃꯄꯥꯟꯒ ꯍꯥꯏꯅꯒ ꯍꯥꯏꯅꯕꯁꯨ ꯌꯥꯎꯅꯈꯤ꯫ ꯑꯁꯥꯡꯕꯤ ꯋꯥꯡꯅ ꯄꯥꯟꯈꯠꯂꯒ ꯈꯣꯡꯅꯔꯝꯃꯤ꯫ ꯍꯣꯔꯣꯟ ꯑꯁꯥꯡꯕꯤꯁꯤ ꯋꯥꯡꯅ ꯄꯥꯟꯈꯠꯂꯒ ꯈꯣꯡꯅꯔꯝꯃꯤ꯫ ꯌꯨꯝ ꯁꯪꯒꯣꯏ ꯃꯥꯟꯗꯞꯅꯆꯤꯡꯕ ꯁꯪꯒꯤ ꯌꯥꯡꯊꯛ ꯑꯋꯥꯡꯕ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤ ꯃꯇꯣꯟ ꯅꯠꯇ꯭ꯔꯒꯅ ꯁꯅꯩꯕꯤ ꯋꯥꯁꯥꯡ ꯌꯨꯡꯈꯠꯂꯒ ꯃꯈꯣꯟ ꯁꯥꯟꯅ ꯆꯠꯅꯅꯕ ꯃꯥꯏꯀꯩ ꯐꯥꯡꯅ ꯍꯣꯔꯣꯟ ꯋꯥꯡꯅ ꯄꯥꯟꯈꯠꯅꯔꯝꯃꯤ꯫ ꯃꯥꯏꯛꯅ ꯍꯧꯔꯤꯕ ꯃꯈꯩ ꯃꯥꯏꯛ ꯂꯣꯏꯕ ꯃꯄꯨꯒꯤ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯇꯥꯅꯈꯤꯕꯁꯨ ꯌꯥꯝꯅ ꯍꯧꯕ ꯃꯥꯏꯛꯇꯕꯨꯅꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅꯗꯤ ꯃꯩꯇꯩꯒꯤ ꯃꯇꯝ ꯈꯣꯡꯂꯩ ꯇꯥꯛꯄ ꯄꯨꯌꯥꯗ ꯎꯇꯣꯟ ꯋꯥꯇꯣꯟꯗ ꯎꯔꯥꯎ ꯊꯔꯥꯎꯔꯒꯅꯤ ꯍꯥꯏꯔꯝꯕ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤ꯫ ꯃꯥꯏꯛ ꯈꯣꯡꯕꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯂꯩꯔꯝꯗꯕ ꯃꯥꯏꯛꯀꯤ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃ ꯆꯪꯂꯛꯈꯤꯕꯗ ꯑꯃꯁꯨ ꯄꯨꯡꯉꯥꯎ ꯉꯥꯎꯅꯈꯤꯕ ꯃꯇꯧꯅꯤ꯫ ꯇꯦꯂꯤꯚꯤꯖꯟ ꯅꯧꯅ ꯊꯣꯛꯂꯛꯈꯤꯕ ꯃꯇꯝꯗ ꯇꯤꯚꯤ ꯂꯩꯕ ꯌꯨꯝꯗ ꯂꯩꯀꯥꯏ ꯍꯨꯞꯆꯤꯟꯅꯈꯤꯕ ꯑꯗꯨꯒꯨꯝꯕꯅꯤ꯫ ꯂꯨꯍꯣꯡꯕꯗ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯅꯤꯃꯛꯇ ꯃꯥꯏꯛ ꯈꯣꯡꯕ ꯆꯠꯅꯔꯝꯃꯤ꯫ ꯌꯨꯝ ꯅꯛꯅꯔꯕꯗꯤ ꯍꯣꯔꯣꯟ ꯃꯥꯏꯀꯩ ꯀꯥꯝꯁꯤꯟꯅꯗꯨꯅ ꯍꯧꯕ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯈꯠꯅꯕ ꯀꯌꯥ ꯊꯣꯛꯈꯤꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯍꯥꯟꯕ ꯄꯣꯛꯄ ꯃꯆꯥꯒꯤ ꯅꯠꯇ꯭ꯔꯒ ꯑꯍꯥꯟꯕ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥꯒꯤ ꯁꯣꯁꯇꯤ ꯄꯨꯖꯥ ꯍꯥꯏꯗꯤ ꯏꯄꯥꯟ ꯊꯥꯕꯗ ꯃꯥꯏꯛ ꯈꯣꯡꯗꯨꯅ ꯀꯨꯝꯍꯩ ꯇꯧꯅꯔꯝꯃꯤ꯫ ꯅꯥꯍꯨꯠ ꯅꯥꯔꯦꯡ ꯖꯩꯒꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯅꯗꯤ ꯁ꯭ꯔꯥꯗ ꯀꯔꯃꯗ ꯐꯥꯎꯕ ꯃꯥꯏꯛ ꯌꯥꯎꯍꯟꯅꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯈꯨꯡꯒꯪꯗ ꯂꯤꯡꯈꯠꯇꯨꯅ ꯃꯔꯥꯡ ꯀꯥꯏꯅ ꯁꯥꯟꯅꯔꯝꯕ ꯒꯧꯔ ꯂꯤꯂꯥ, ꯁꯟꯁꯦꯟꯕꯅꯆꯤꯡꯕ ꯖꯒꯣꯏꯁꯤꯡꯗꯁꯨ ꯃꯥꯏꯛꯀꯤ ꯃꯊꯧꯅꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯃꯛꯇ ꯄꯪꯄꯥꯡꯗ ꯄꯥꯡꯊꯣꯛꯅꯔꯝꯕ ꯇ꯭ꯔꯤꯅꯥꯠ ꯈꯣꯏꯔꯝꯕꯗꯁꯨ ꯃꯥꯏꯛꯀꯤ ꯃꯊꯧ ꯆꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯅꯨꯄꯥ ꯑꯍꯜꯂꯣꯟ ꯅꯍꯥꯔꯣꯜ ꯀꯥꯡꯕꯨ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯗ ꯀꯥꯡ ꯁꯥꯟꯅꯒꯦꯔꯥ, ꯄꯦꯅꯥ ꯇꯥꯒꯦꯔꯥ, ꯈꯣꯡꯖꯣꯝ ꯄꯔꯕ ꯁꯛꯍꯟꯒꯦꯔꯥ, ꯀ꯭ꯂꯥꯁꯤꯀꯦꯜ ꯍꯥꯏꯕꯗꯤ ꯀꯂꯥꯋꯥꯇꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝꯕꯨꯅꯤ ꯃꯇꯝꯗꯨꯗ ꯈꯪꯅꯔꯝꯕ, ꯀꯂꯥꯋꯥꯇꯤ ꯇꯧꯒꯦꯔꯥ, ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯦꯡꯒꯦꯔꯥ,
ꯅꯣꯡ ꯐꯨꯡ ꯉꯥꯟꯕꯗꯒꯤ ꯃꯥꯏꯛ ꯍꯧꯅ ꯈꯣꯡꯕꯗꯤ ꯇꯉꯥꯏ ꯐꯗꯕꯅꯤ꯫ ꯌꯨꯝ ꯁꯪꯒꯣꯏ ꯃꯥꯟꯗꯞꯅꯆꯤꯡꯕ ꯁꯪꯒꯥꯕꯗꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯌꯥꯎꯁꯪꯒꯤ ꯊꯥꯕꯨꯝ ꯑꯃ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯃꯥꯏꯛꯅ ꯅꯤꯟꯒꯅꯤ꯫ ꯃꯥꯏꯀꯩ ꯃꯥꯏꯀꯩꯒꯤ ꯑꯣꯏꯅ ꯃꯃꯤꯡ ꯆꯠꯄ ꯂꯥꯏ ꯍꯔꯥꯎꯕꯨꯡꯗꯗꯤ ꯍꯣꯔꯣꯟ ꯑꯁꯥꯡꯕꯤ 4-5 ꯐꯥꯎ ꯄꯥꯟꯈꯠꯅꯔꯝꯃꯤ꯫ ꯀꯥꯡ ꯍꯥꯏꯕꯗꯤ ꯔꯊ ꯖꯇ꯭ꯔꯥꯒꯤ ꯅꯨꯃꯤꯠ 4ꯅꯤꯁꯨ ꯕꯥꯃꯣꯟ ꯃꯥꯟꯗꯞ ꯈꯨꯗꯤꯡ ꯃꯥꯏꯛꯅ ꯅꯤꯟꯒꯅꯤ꯫ ꯍꯔꯤ ꯎꯊꯥꯟ ꯀꯥꯡꯖꯤꯡꯕꯗꯁꯨ꯫ ꯓꯨꯂꯟꯒꯤ ꯅꯨꯃꯤꯠ 5ꯅꯤꯁꯨ ꯀꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯁꯥꯕꯤꯁꯤꯡꯅ ꯁꯤꯜꯂꯒ ꯁꯥꯟꯅꯖꯔꯝꯕ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ, ꯀ꯭ꯔꯤꯁꯅ ꯖꯔꯃꯒꯤ, ꯔꯥꯙꯥ ꯖꯟꯃꯒꯤ, ꯕꯥꯃꯣꯟ ꯖꯟꯃꯒꯤ, ꯃꯦꯔꯥ ꯋꯥꯌꯨꯡꯕ ꯋꯥꯄꯨꯛꯄꯒꯤ ꯂꯤꯀꯣꯜ ꯃꯐꯝꯗ ꯈꯣꯡꯕ ꯃꯥꯏꯛꯀꯤ ꯃꯈꯣꯜꯗꯤ ꯄꯥꯈꯪꯁꯤꯡꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅꯔꯝꯃꯤ꯫ ꯑꯊꯥꯞꯄꯗ ꯈꯣꯡꯕ ꯃꯥꯏꯛꯀꯤ ꯃꯈꯣꯜꯗ ꯂꯤꯀꯣꯟ ꯁꯥꯟꯅꯐꯝ ꯈꯪꯅꯔꯝꯂꯤꯕꯅꯤ꯫ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯗ ꯆꯥꯎꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯅꯔꯝꯕ ꯁꯔꯁ꯭ꯋꯇꯤ ꯄꯨꯖꯥ ꯑꯣꯒꯁ 15ꯒꯤ ꯊꯧꯔꯝꯗꯗꯤ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯧꯅ ꯈꯣꯡꯒꯠꯅꯕ ꯀꯌꯥꯅꯤ꯫ ꯁꯔꯁ꯭ꯋꯇꯤ ꯄꯨꯖꯥꯒꯤ ꯁꯣꯚꯥ ꯖꯇ꯭ꯔꯥꯒ ꯕꯤꯁꯔꯖꯟꯒꯗꯗꯤ ꯃꯥꯏꯛ ꯄꯥꯏꯔꯒ ꯁ꯭ꯀꯨꯜ ꯃꯁꯦꯜ ꯂꯥꯎꯁꯤꯟꯅꯔꯝꯕꯁꯨ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯄꯥꯈꯪ ꯃꯆꯥꯁꯤꯡꯒꯤꯗꯤ ꯃꯥꯏꯛ ꯍꯧꯅ ꯈꯣꯡꯕ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩ ꯑꯃꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯥꯏꯛꯁꯤꯡ ꯑꯗꯨꯗ ꯈꯣꯡꯅꯔꯝꯂꯤꯕꯅ ꯐꯥꯎꯔꯕ ꯍꯤꯟꯗꯤ ꯐꯤꯂꯝ ꯏꯁꯩꯁꯤꯡꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯤ ꯃꯇꯝ ꯏꯁꯩꯒꯤ ꯅꯍꯥꯔꯣꯜ ꯁꯩꯁꯛꯄꯤꯁꯤꯡꯒꯤ ꯏꯁꯩꯁꯤꯡꯅꯤ꯫ ꯖꯄꯥꯟ ꯂꯥꯟ ꯃꯅꯨꯡꯗꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯛꯈ꯭ꯔꯕ ꯉꯥꯡꯕꯝ ꯅꯤꯃꯥꯏꯒꯤ ꯏꯁꯩꯁꯤꯡ, ꯒꯝꯚꯤꯅꯤꯒꯤ ꯊꯃꯣꯏ ꯄꯣꯟꯒꯤ ꯆꯦꯛꯂꯥꯋꯣ ꯂꯥꯛꯈꯣ ꯂꯥꯎꯅꯦ, ꯒꯨꯂꯥꯄꯤꯒꯤ ꯃꯣꯟꯁꯤꯈꯥꯗ ꯄꯪꯂꯒꯅꯨ ꯄꯨꯛꯅꯤꯡ ꯍꯧꯈꯔꯦ ꯃꯇꯝ, ꯆꯟꯗ꯭ꯔꯀꯂꯥꯒꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯊꯥꯡꯒꯣꯜ ꯑꯗꯨ ꯃꯌꯥ ꯊꯧꯅ ꯐꯦꯡꯉꯨ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤꯅꯆꯤꯡꯕꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯑꯣꯏꯈꯔꯦ꯫ ꯁ꯭ꯌꯥꯝ ꯁꯔꯃꯒꯤ ꯊꯥꯖ ꯏꯄꯥꯜ ꯂꯥꯡꯂꯤꯕꯤ, ꯃꯥꯂꯪ ꯏꯆꯤꯛ ꯊꯦꯝꯂꯤꯕꯤ, ꯊꯥꯖ ꯃꯥꯕꯨ ꯄꯥꯝꯖꯔꯨꯕ, ꯅꯣꯡꯏꯟ ꯃꯥꯒꯤ ꯃꯔꯥꯜꯅꯤ, ꯇꯣꯝꯕꯤꯁꯅꯥ ꯁꯔꯃꯒꯤ ꯅꯟꯗꯂꯥꯂꯥ ꯕ꯭ꯔꯖꯒꯤ ꯃꯕꯨꯡꯉꯣꯗꯣ ꯑꯁꯤꯅꯆꯤꯡꯕ ꯏꯁꯩꯅ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯤ ꯃꯇꯝ ꯏꯁꯩꯒꯤ ꯑꯍꯧꯕ ꯄꯟꯗꯨꯞ ꯂꯥꯟꯊꯣꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯔꯛ ꯑꯗꯨꯒꯤ 1965ꯇ ꯊꯣꯔꯛꯈꯤ ꯄꯍꯥꯔꯤꯒꯤ ꯄꯣꯟꯒꯤ ꯆꯦꯛꯂꯥ ꯇꯊꯛ ꯇꯊꯛ ꯌꯦꯡꯒꯅꯨ, ꯇꯐꯤꯡ ꯇꯐꯤꯡ ꯆꯦꯟꯒꯅꯨ꯫ ꯁꯩꯔꯦꯡꯕ ꯕꯤ ꯖꯌꯟꯇꯀꯨꯃꯥꯔ ꯁꯔꯃ 1960ꯗꯅꯤ꯫ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤꯗ ꯂꯝꯕꯤ ꯆꯠꯄ ꯑꯩꯅꯤ, ꯇꯥꯏꯕꯪ ꯏꯄꯥꯛ ꯏꯌꯥꯏꯗ ꯍꯤ ꯍꯣꯟꯕ ꯑꯩꯅꯤ ꯍꯥꯏꯕꯁꯤꯁꯨ ꯕꯤ ꯖꯌꯟꯇꯀꯨꯃꯥꯔ ꯁꯔꯃꯒꯤꯅꯤ, 1961ꯅꯤ꯫ ꯏꯁꯩ ꯑꯅꯤ ꯑꯁꯤꯅ ꯄꯍꯥꯔꯤꯒꯤ ꯑꯍꯥꯟꯕ ꯗꯤꯛꯁ ꯔꯦꯀꯣꯔꯗꯅꯤ꯫ ꯉꯁꯥꯏꯒꯤ ꯄꯣꯟꯒꯤ ꯆꯦꯛꯂꯥ ꯇꯊꯛ ꯇꯊꯛ ꯆꯦꯟꯒꯅꯨ 1960 ꯁꯤꯗꯒ ꯑꯗꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤꯗ ꯂꯝꯕꯤ ꯆꯠꯄ ꯑꯩꯅꯤ ꯍꯥꯏꯕ ꯑꯅꯤ ꯑꯁꯤꯅ ꯄꯍꯥꯔꯤꯒꯤ ꯑꯍꯥꯟꯕ ꯗꯤꯛꯁ ꯔꯦꯀꯣꯔꯗꯅꯤ꯫ ꯑꯁ ꯍꯧꯖꯤꯛ ꯋꯥꯔꯤꯗ ꯅꯈꯣꯏꯅ ꯊꯥꯖꯔꯔꯣꯏ, ꯃꯁꯛꯅꯒ ꯃꯁꯛ ꯐꯖꯕꯅꯦ, ꯏꯁꯩꯗꯒ ꯐꯥꯎꯕꯅꯦ, ꯔꯦꯗꯤꯑꯣꯗꯁꯨ ꯃꯥꯒꯤ ꯏꯁꯩ, ꯃꯥꯏꯛꯇꯁꯨ ꯃꯥꯒꯤ ꯏꯁꯩ, ꯇ꯭ꯔꯤꯅꯥꯠꯇꯁꯨ ꯃꯥꯒꯤ ꯏꯁꯩ, ꯀ꯭ꯂꯥꯁꯤꯀꯦꯜꯗꯁꯨ ꯃꯥꯒꯤ ꯏꯁꯩ, ꯄꯍꯥꯔꯤꯒꯤ ꯏꯁꯩꯇꯅꯤ ꯑꯃꯅꯁꯨ ꯇꯥꯟꯅꯈ꯭ꯔꯤꯕ꯫ ꯂꯩꯁꯥꯕꯤꯁꯤꯡꯀꯥꯗꯤ ꯍꯦꯛꯇ ꯉꯥꯎꯅꯈꯤꯕꯖꯥꯠꯅꯤ꯫ ꯍꯤꯟꯗꯤ ꯐꯤꯂꯝꯒꯤ ꯑꯐꯥꯎꯕ ꯍꯤꯔꯣ ꯀꯠꯆꯥꯅꯤ꯫ ꯄꯍꯥꯔꯤꯅ ꯇꯣꯞꯅꯤ꯫ ꯄꯍꯥꯔꯤꯕꯨ ꯅꯛꯅ ꯈꯪꯅꯕꯤꯕ ꯍꯧꯕ ꯑꯍꯜ ꯂꯃꯟ ꯀꯅꯥꯒꯨꯝꯕ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯊꯦꯠꯆꯤꯟꯕꯤꯔꯛꯈꯤꯕ ꯋꯥꯐꯝꯅꯤ꯫ ꯄꯍꯥꯔꯤꯗ ꯉꯥꯎꯖꯕꯤ, ꯄꯍꯥꯔꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯕꯤ ꯂꯩꯁꯥꯕꯤ ꯀꯌꯥ ꯂꯩꯈꯤ, ꯑꯗꯨꯕꯨ ꯃꯦꯔꯤꯌꯦꯖꯦꯁ ꯑꯥꯔ ꯃꯦꯗ ꯏꯟ ꯍꯦꯚꯟ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯣꯛꯇꯣꯕꯔ ꯇꯥꯡ 10, 1968ꯇ ꯁꯒꯣꯜꯕꯟ ꯃꯩꯅꯣ ꯂꯩꯔꯛꯇꯒꯤ ꯑꯔꯥꯝꯕꯝ ꯅꯤꯉꯣꯜ ꯏꯟꯗꯤꯔꯥ ꯗꯦꯕꯤꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟꯃꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯑꯣꯜꯂꯛꯄ ꯆꯍꯤ 1969ꯒꯤ ꯖꯨꯟ 12ꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯄꯥꯁꯥ ꯐꯪꯖꯈꯤ꯫ ꯏꯟꯗꯤꯔꯥ ꯗꯦꯕꯤ 1944-47ꯒꯤ ꯃꯇꯝꯗ ꯖꯤꯔꯤꯕꯥꯝꯒꯤ ꯃꯧꯖꯗꯥꯔ ꯍꯥꯏꯗꯤ ꯈꯨꯟꯒꯤ ꯑꯁꯨꯞꯄ ꯃꯄꯨ ꯑꯣꯏꯈꯤꯕ ꯑꯔꯥꯝꯕꯝ ꯏꯕꯨꯡꯉꯣ ꯁꯤꯡꯍ BA BTꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯏꯟꯗꯤꯔꯥꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯑꯦꯁꯤꯁꯇꯦꯟ ꯇꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯗꯔꯕꯥꯔ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯥꯏꯕꯗꯤ APMSD ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯩꯉꯥꯛ
हाइबदी एडमिनिस्ट्रेशन पुरंबदगी मियामना हाउ साहेब हाइना खंगनखिबा मियोइनी इंदिरा देवी ग्रेजुएट नि 1965 दगी वहेंगबम लेकाई जूनियर हाई स्कूल कोना हाई स्कूल ओनखिबा दा ओजा ओइरखी जनवरी 2002 दा थबक्तगी पोथाद्री फावबा स्कूल होंखिदे इंग्लैंड दा युम पालिबी मैतै निंगोल ममिंग लेबी स्कॉलर डॉक्टर सरोज नलिनी पारेट इंदिरा की पोमिनबा मची अहनी ओजा अखोगी डॉक्टर सरोजनी पारसु ngасꯤꯗꯤ कनो तौबीखरे ताइबंग थादोकपीखरे लायोबीखरे मणिपुर सरकार की एसडीसी अमा ओइरंबा अदुगा मतम इसैगी सैरेंगबा अमा ओइनसु मियामना निंगसिंगनरिबा लैखिद्रबा सरत अरामबम इंदिरा की पोमिनबा मबुंगनी अरामबम समरेंद्रसु मबुंग थोई समरेंद्र की मधौगा इंदिरा की मधौगा पोमिनबा मचिम मनाव नवेंबर 24 1969 इम्फाल नुक्ति की फोंग प्रजातंत्र पाउचे की अहानब लमाइदा मणिपुर रिवोल्यूशनरी आर्मी की चीफ ऑफ स्टाफ श्री पहाड़ी फाखरे हाइब पाउ चाउन यावरखी मियाम ngaknaki थौदोक अदुगी मतंग पहाड़ी न महाकी लाइरिक अईगी डायरी दगी दा असुमना पल्लमने कोट तौजरी इंग कुमजा 1958 की नवेंबर तांग कुनमाथोय इराई नुमित नोंयाई मतुंग पुंग अमरोम तारकपा अदुवाइदनी अईबु इम्फाल पुलिस स्टेशन दा पुबदु मतमदु मेरागी मंगोल आरती हौनबो मतमनी अखोई ब्रजनाथ मंदिर की सु अज्ञा लाक्तुना सरिक खिंगदुना कोलुकी नुपी सिंह हौदोकपा मतमनी सरिक खोंजेलदुदा इंदिरा अखोई अनीसु मिकअप थोलाई इसा अहल पासा था मंगा तमक गायरी अखोई अनी मयाइदा महाक इसी सीना तुमली तांजा अदुदा मपालोमदगी नुपा अमगी खोंजेलदा पहाड़ी पहाड़ी कौरे पुलिसिंग अदुना उपुना चिंगबा हांगदोक्तुना थीबा हुंबगी थबक चथे मखोइना पांबा पोसक सिंगदु अमत्ता फंगद्रबदा ओसी अदुना पुलिस स्टेशन फावबदा चलुसी हाइना अइंगोंदा हाइरे फाबगी वारेन यावरकपरा अइगी नुपीना हंग वारेन हाइबदु अइ इसा सिनी ओसीना खुमलै वा मखा ताथबगी करीसु कानररोय अइ खंगी चटनबगीदमक फिरोल सेचिल्ले ममागी मनंगंदा ममित तरु तरु पांगलिबा इसा पासादा चुपीरगा अइगी नुपीदा चलुखीगे हायरमलगा मपान थोरले नवेंबर तांग कुनमरी 1964 दा मणिपुर की यावोल इहौलुप यूनाइटेड नेशनल लिबरेशन फ्रंट UNLF लिंखत की अरामबम समरेंद्र न फाउंडर सेक्रेटरी अदुगा कुईदना प्रेसिडेंट ओइरखिबा लुपनी UNLF लिंखतपगी मतांग अदु पहाड़ी न मागी अईगी डायरी दगी हाइरिबा लाइरिक सिदैदा पलम्मी आई कोट तौजरी डॉक्टर लोंगजम मणिमोहन की मस्जिद रोड ता लेबा होमियोपैथिक की फार्मेसी दा वखल तिन्नबा अखोई मयाम अमा पुनबा होरे मणिमोहन की खुथांगदगी थांको फाउ सिंगसित अमसुंग कलालुंग अखोईगा पुल्ले ओइनाम सुधीरसु अखोईगी मरक्ता यावरे असुमना जेला लेरक्तगी तादा लाइसरम कान्हाईसु अखोईगा थेंगनरे कान्हाईदी अनी सुब लंजाउदा INA दा याउदुना बर्मा यौरबा मियोइनी हिजम नेता इरावत का हकथेंगनना थबक तौमिनरकपा मियोइनी असुम तौना इंग 1964 की नवेंबर 19 यावोल लुप अमा सेमले साइंटिफिक अप्रोच अमगी परिंगदा सेमखिबा मणिपुर की इहान हानबा लुपती मसीना ओइगनी हाइनिंगी मी तरेटना साबा सेंट्रल कमिटी अमा सेमदुना मूवमेंट चथबा हौई कमिटी की मेंबर तरेट अदुदी कलालुंग प्रेसिडेंट थांखोपाउ सिंगसित वाइस प्रेसिडेंट अरामबम समरेंद्र जनरल सेक्रेटरी लोंगजम मणिमोहन मेंबर लाइसरम कान्हाई मेंबर नोंमई कापम सनाजाउबा मेंबर नोंमाइथेम पहाड़ी मेंबर 1969 इंगी फेब्रुआरी
ꯃꯥꯔꯆ ꯊꯥꯗ ꯑꯩꯍꯥꯛꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯁꯟ ꯑꯃ ꯀꯜꯀꯇꯥꯗ ꯆꯠꯄꯗ R.K. ꯃꯦꯘꯦꯟ ꯁꯅꯥꯌꯥꯏꯃ ꯃꯍꯥꯛ ꯖꯥꯗꯣꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ M.A. ꯇꯝꯂꯝꯃꯤ ꯏꯕꯥꯅꯤ ꯄꯨꯜꯂꯒ ꯃꯤꯁꯟ ꯑꯗꯨ ꯄꯥꯡꯊꯣꯛꯃꯤꯟꯅꯈꯤ꯫ ꯖꯨꯟꯒꯤ ꯇꯥꯡ 2, 2006ꯒꯤ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗ ꯐꯣꯡꯈꯤꯕ ꯄꯍꯥꯔꯤꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯋꯥꯔꯦꯡꯗ ꯄꯜꯂꯤ꯫ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯩ ꯀꯣꯠ ꯇꯧꯖꯔꯤ, ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯌꯥꯑꯣꯟꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯔꯝ ꯃꯨꯚꯃꯦꯟ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯜꯀꯇꯥꯗ ꯂꯩꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯍꯥꯏ ꯀꯃꯤꯁꯟꯗ ꯆꯠꯂꯨꯏ꯫ ꯀꯣꯠ ꯇꯧꯕ ꯂꯣꯏꯖꯔꯦ꯫ ꯑꯗꯨꯒ ꯄꯍꯥꯔꯤꯅ ꯂꯩꯈꯤꯗꯕꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯇꯨꯅ UNLFꯀꯤ ꯍꯧꯖꯤꯛꯀꯤ ꯆꯤꯌꯥꯔꯃꯦꯟ R.K. ꯁꯅꯥꯌꯥꯏꯃ ꯃꯇꯝꯗꯨꯗ ꯆꯤꯌꯥꯔꯃꯦꯟ ꯑꯣꯏꯕꯤꯕꯅꯤ꯫ ꯑꯣꯛꯇꯣꯕꯔ 18, 2006ꯗ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯄꯜꯂꯤ, ꯀꯣꯠ ꯇꯧꯖꯔꯤ, ꯇꯥꯃꯣ ꯄꯍꯥꯔꯤ UNLFꯀꯤ ꯑꯍꯥꯟꯕ ꯆꯤꯐ ꯑꯣꯐ ꯑꯥꯔꯃꯤ ꯁ꯭ꯇꯥꯐ ꯑꯣꯏꯕꯤꯔꯝꯃꯤ꯫ ꯂꯨꯆꯤꯡꯕ ꯁꯃꯔꯦꯟꯗ꯭ꯔꯒ ꯃꯤꯠꯌꯦꯡ ꯈꯦꯠꯅꯕꯗꯒꯤ UNLFꯇꯒꯤ ꯃꯤꯑꯣꯏ ꯈꯔ ꯊꯣꯛꯈꯤ꯫ ꯃꯈꯣꯏꯅ 1968ꯀꯤ ꯑꯣꯒꯁꯠ ꯃꯅꯨꯡꯗ ꯀꯣꯟꯁꯣꯂꯤꯗꯦꯁꯟ ꯀꯣꯃꯤꯇꯤ (ꯀꯣꯟꯁꯣꯀꯣꯝ) ꯍꯥꯏꯕ ꯑꯃ ꯁꯦꯝꯈꯤ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯑꯃꯒꯤ ꯄꯥꯟꯗꯝꯗ ꯅꯍꯥꯔꯣꯜ ꯀꯌꯥ ꯈꯜꯂꯒ ꯏꯁ ꯄꯥꯀꯤꯁꯇꯥꯟꯗ (ꯉꯁꯤꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ) ꯂꯥꯟ ꯇꯝꯕ ꯊꯥꯖꯤꯟꯕ ꯍꯧꯈꯤ꯫ ꯀꯣꯟꯁꯣꯀꯣꯝꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯤꯂꯦꯠꯇ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ (RGM) ꯂꯤꯡꯂꯦ ꯍꯥꯏꯅ ꯙꯥꯀꯥꯗ ꯅꯝꯕ ꯆꯦꯖꯥꯏ ꯑꯃ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯈꯔꯗ ꯆꯥꯏꯊꯣꯛꯈꯤ꯫ ꯃꯥꯔꯆ 9, 1969 ꯐꯥꯎꯕꯗꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯈꯨꯠꯇ ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯏꯍꯧ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯐꯪꯈꯤ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯄ ꯍꯧꯗꯨꯅ ꯆꯤꯡꯅꯕ ꯅꯍꯥꯔꯣꯜ ꯀꯌꯥ ꯐꯥꯒꯠꯄ ꯍꯧꯈꯤ꯫ ꯇ꯭ꯔꯤꯄꯨꯔꯥꯔꯣꯝꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯃꯆꯥ ꯅꯍꯥꯔꯣꯜ ꯀꯌꯥ ꯐꯥꯕ ꯍꯧꯈꯤ꯫ ꯇ꯭ꯔꯤꯄꯨꯔꯥꯔꯣꯝꯗ ꯐꯥꯈꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯗꯨ ꯍꯥꯟꯅ UNLFꯇ ꯌꯥꯎꯔꯝꯕꯅ ꯑꯌꯥꯝꯕ ꯑꯣꯏꯕꯗꯒꯤ ꯖꯨꯟ 30, 1969ꯗꯒꯤꯗꯤ ꯑꯔꯥꯝꯕꯝ ꯁꯃꯔꯦꯟꯗ꯭ꯔ ꯐꯣꯡꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯔꯆꯀꯤ ꯇꯥꯡ 10, 1971 ꯐꯥꯎꯕ ꯄꯍꯥꯔꯤ ꯏꯝꯐꯥꯜ ꯖꯦꯜꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯨꯡ ꯃꯥꯔꯆ 13, 1970ꯗꯒꯤ ꯑꯦꯄ꯭ꯔꯤꯜ ꯇꯥꯡ 10, 1972 ꯐꯥꯎꯕꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯒꯔꯇꯂꯥ ꯖꯦꯜꯗ ꯂꯩꯈꯤ꯫ ꯖꯅꯋꯥꯔꯤ ꯇꯥꯡ 12, 1972ꯗ ꯃꯅꯤꯄꯨꯔꯅ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯕꯗꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯏꯍꯧꯒ ꯃꯔꯤ ꯂꯩꯅꯅ ꯖꯦꯜꯗ ꯂꯩꯕ ꯕꯣꯟꯗꯤꯁꯤꯡꯕꯨ ꯃꯔꯥꯜ ꯀꯣꯛꯄꯤꯔꯦ, ꯑꯦꯝꯅꯦꯁꯇꯤ ꯄꯤꯔꯦ꯫ ꯑꯦꯝꯅꯦꯁꯇꯤ ꯂꯥꯎꯊꯣꯛꯇꯨꯅ ꯃꯊꯪ ꯊꯥꯗꯣꯔꯛꯈꯤꯕꯗ ꯄꯍꯥꯔꯤꯁꯨ ꯌꯥꯎꯈꯤ꯫ ꯖꯦꯜꯗ ꯕꯟꯗꯤ ꯑꯣꯏꯈꯤꯉꯩ ꯂꯦꯟꯈꯤꯕ ꯑꯋꯥꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯔꯤꯡꯒꯤ ꯃꯔꯛꯇ ꯑꯁꯨꯝꯅꯁꯨ ꯌꯥꯎꯔꯝꯂꯤ꯫ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕꯅꯤ, ꯀꯣꯠ ꯇꯧꯖꯔꯤ, ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯤꯅꯦꯃꯥ ꯀꯥꯞꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯖꯦꯜꯒꯤ ꯍꯣꯜꯗꯨꯗ ꯇꯤꯜꯂꯦ꯫ ꯑꯁꯣꯛ ꯀꯨꯃꯥꯔꯅ ꯃꯦꯟ ꯄꯥꯔꯠ ꯀꯨꯝꯕ ꯑꯁꯤꯔꯕꯥꯗ ꯐꯤꯂꯝꯗꯨ ꯀꯥꯞꯂꯛꯏ꯫ ꯃꯄꯥꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒꯒꯤ ꯃꯔꯤꯗ ꯏꯟꯚꯣꯜꯕ ꯇꯧꯕ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ꯫ ꯖꯦꯜꯗ ꯌꯦꯡꯕꯗꯗꯤ ꯐꯅ ꯅꯨꯡꯁꯤ꯫ ꯑꯩꯈꯣꯏꯅ ꯖꯦꯜꯗ ꯂꯩꯗꯨꯅ ꯌꯨꯝ ꯀꯥꯏꯅꯕꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯍꯟꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯄꯤ ꯇꯥꯈꯤꯕ ꯃꯇꯥꯡ ꯑꯃꯨꯛ ꯑꯅꯤꯔꯛ ꯌꯥꯎꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯊꯥ 6ꯇ ꯉꯥꯏꯍꯧꯔꯤꯕ ꯏꯆꯥ, ꯌꯨꯝꯒꯤ ꯚꯥꯔ ꯄꯨꯝꯅꯃꯛ ꯄꯨꯍꯧꯔꯤꯕꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯃꯤꯠꯇ ꯎꯔꯛꯏ꯫ ꯃꯍꯥꯛ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤꯅꯤ꯫ ꯂꯨꯍꯣꯡꯕ ꯃꯇꯨꯡ ꯆꯍꯤ ꯈꯔꯗꯪ ꯍꯦꯜꯂꯛꯄꯗ ꯀꯥꯏꯅꯕꯅꯤ꯫ ꯅꯨꯡꯉꯥꯏꯖꯒꯗꯕ ꯃꯇꯝꯗ ꯀꯥꯏꯅꯕꯅ ꯍꯥꯟꯅ ꯃꯥꯌꯣꯛꯅꯗꯨꯅ ꯋꯥꯍꯧꯔꯕꯤꯅꯤ꯫ ꯅꯤꯡꯁꯤꯡꯒꯅꯨ ꯌꯥꯗꯕ ꯅꯤꯡꯁꯤꯡꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯤꯠ ꯎꯏꯁꯤꯟꯕ ꯉꯝꯗꯅ ꯑꯍꯤꯡ ꯑꯃ ꯂꯦꯟꯈꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯗꯥꯏꯔꯤꯗꯒꯤꯗ ꯄꯜꯂꯝꯃꯤ꯫ ꯑꯦꯄ꯭ꯔꯤꯜ ꯇꯥꯡ 10, 1972ꯗ ꯑꯒꯔꯇꯂꯥ ꯖꯦꯜꯗꯒꯤ ꯊꯣꯔꯛꯈꯤꯕꯗ ꯙꯂꯦꯁꯣꯔꯒꯤ ꯀꯥꯃꯤꯅꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯈꯣꯀꯥ ꯃꯄꯥꯟꯗ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯃꯤꯟꯅꯔꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ
ꯑꯩꯒꯤ ꯗꯥꯏꯔꯤꯗꯒꯤ ꯀꯧꯕ ꯂꯥꯏꯔꯤꯛꯇ ꯄꯟꯕꯤꯔꯝꯕꯅꯤ꯫ ꯖꯦꯜꯗ ꯂꯩꯃꯤꯟꯅꯔꯝꯕ ꯃꯩꯇꯩ ꯃꯆꯥ ꯑꯌꯥꯝꯕꯅ ꯊꯥꯗꯣꯔꯛꯄ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯟꯕꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯊꯥꯔꯛꯄ ꯇꯥꯇꯥ ꯒꯥꯔꯤꯗ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯣꯟꯊꯅ ꯂꯩꯍꯧꯈꯤ꯫ ꯑꯒꯔꯇꯂꯥꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯑꯩꯒꯤ ꯏꯁꯩ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯃꯔꯨꯞ ꯆꯦꯐꯣꯡꯒꯤ ꯑꯦꯗꯤꯇꯔ ꯔꯥꯖꯀꯨꯃꯥꯔ ꯀꯝꯕꯜꯖꯤꯠꯀꯤꯗ ꯁꯤꯟꯗꯨꯅ ꯑꯩ ꯏꯁꯩ ꯁꯛꯏ꯫ ꯑꯒꯔꯇꯂꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯃꯤ ꯁꯨꯅ ꯇꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯒꯔꯇꯂꯥꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦꯁꯤꯡꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯣꯟꯆꯠ ꯁꯥꯖꯠ ꯅꯥꯠ ꯉꯥꯛꯅ ꯆꯠꯄꯤꯅꯕ ꯏꯁꯩ ꯍꯧꯗ꯭ꯔꯤꯉꯩꯗ ꯋꯥ ꯉꯥꯡꯕꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯁꯩ ꯁꯛꯄ ꯍꯧꯕꯗꯒꯤꯗꯤ ꯇꯣꯛꯀꯦ ꯌꯥꯗꯗꯨꯅ ꯃꯊꯪ ꯃꯊꯪ ꯏꯁꯩ ꯃꯌꯥꯝ ꯑꯃ ꯐꯅ ꯊꯦꯡꯕ ꯐꯥꯎꯕ ꯁꯛꯈꯤ꯫ ꯑꯒꯔꯇꯂꯥꯗ ꯇ꯭ꯔꯤꯄꯨꯔꯤꯅ ꯐꯝꯕ ꯗꯨꯀꯥꯟ ꯑꯃ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯟꯈꯤ, ꯅꯣꯡꯃꯗꯤ ꯇ꯭ꯔꯤꯄꯨꯔꯤꯁꯤꯡ ꯑꯁꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤꯒꯅꯤ, ꯃꯈꯣꯏꯒꯤ ꯃꯪꯂꯝꯆꯠꯀꯤ ꯏꯇꯤꯍꯥꯁꯀꯤ ꯈꯣꯡꯒꯨꯜ ꯁꯣꯏꯗꯅ ꯂꯤꯔꯛꯈꯤꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯒꯤ ꯗꯥꯏꯔꯤꯗꯒꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯩꯁꯛꯄ ꯄꯍꯥꯔꯤꯅ ꯏꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇꯒꯤ ꯑꯩ ꯀꯣꯠ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯩꯁꯤꯗ ꯃꯦ 1972ꯗ ꯃꯌꯨꯝꯗ ꯊꯨꯡꯂꯛꯈꯤꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯥꯅ ꯄꯜꯂꯝꯃꯤ꯫ ꯁꯤꯜꯆꯔ ꯐꯥꯎꯕ ꯕꯁꯇ ꯆꯠꯂꯒ ꯏꯁꯤꯡ ꯆꯥꯎꯕꯅ ꯂꯝꯕꯤ ꯐꯥꯎꯗꯕꯗꯒꯤ ꯁꯤꯜꯆꯔꯗ ꯄꯟꯕ ꯇꯥꯈꯤ꯫ ꯂꯈꯅꯧꯗ ꯏꯁꯩ ꯇꯝꯃꯤꯟꯅꯔꯝꯕ ꯁꯤꯇꯥꯔ ꯈꯣꯡꯕ ꯆꯥꯟꯗꯝ ꯔꯃꯥꯀꯥꯟꯇꯒꯤꯗ ꯄꯟꯈꯤ꯫ ꯏꯝꯐꯥꯜ ꯌꯧꯒꯗꯕ ꯖꯤꯔꯤ ꯂꯝꯕꯤꯗꯨ ꯐꯅ ꯀꯨꯏꯅ ꯐꯥꯎꯗꯕꯗꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯀꯨꯝꯕꯤꯒ꯭ꯔꯥꯝꯗꯒꯤ ꯏꯝꯐꯥꯜ ꯐꯥꯎꯕ ꯄꯥꯏꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯌꯨꯝꯗ ꯆꯪꯕꯗ ꯊꯥ 6ꯇꯃꯛ ꯉꯥꯏꯍꯧꯔꯤꯕ ꯑꯩꯒꯤ ꯏꯆꯥꯗꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯂꯦ꯫ ꯃꯁꯛ ꯈꯪꯗꯗꯨꯅ ꯏꯅꯥꯛꯇ ꯆꯪꯉꯛꯎ ꯌꯥꯗꯅ ꯃꯃꯥꯒꯤ ꯇꯨꯡꯗ ꯀꯣꯏꯂꯣꯠ ꯂꯣꯠꯈꯤꯕꯗꯨ ꯑꯩꯅ ꯌꯨꯝꯗ ꯊꯨꯡꯂꯕ ꯅꯨꯃꯤꯠꯇꯨꯗꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯗꯥꯏꯔꯤꯗꯒꯤꯗ ꯄꯜꯂꯝꯃꯤ꯫ ꯑꯩ ꯀꯣꯠ ꯇꯧꯕ ꯂꯣꯏꯖꯔꯦ꯫ ꯅꯤꯡꯊꯝ ꯎꯂꯦꯟꯒꯤ ꯊꯧꯔꯕ ꯃꯌꯥꯅ ꯆꯤꯛꯊꯠꯄꯤꯔꯝꯂꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡꯅ ꯕꯁꯟꯇꯒꯤ ꯁꯤꯗ ꯍꯤꯗꯥꯛ ꯄꯨꯕ ꯃꯥꯂꯪꯕꯒꯤ ꯑꯁꯥꯗ ꯍꯤꯡꯅꯔꯝꯂꯣꯏꯗꯔꯥ? ꯕꯁꯟꯇꯒꯤ ꯁꯍꯨꯝ ꯐꯪꯕꯗ ꯑꯅꯧꯕ ꯌꯦꯅꯤꯡ ꯍꯨꯟꯅꯔꯛꯄ ꯉꯥꯛ ꯅꯠꯇꯕ꯭ꯔꯥ? ꯄꯨꯟꯁꯤꯒꯤ ꯃꯝꯁꯤꯜꯂꯛꯄ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯇꯔꯛ ꯆꯩꯁꯨ ꯑꯣꯏꯖꯕ ꯃꯆꯥꯅꯨꯄꯥꯅ ꯖꯦꯜꯗ ꯂꯩꯈ꯭ꯔꯤꯉꯩ ꯋꯥꯈꯜ ꯇꯔꯪ ꯃꯥꯂꯪ ꯐꯨꯝꯕꯪꯅ ꯁ꯭ꯔꯤ ꯕ꯭ꯔꯖꯅꯥꯊ ꯃꯟꯗꯤꯔ ꯃꯔꯨꯝꯗ ꯃꯇꯝ ꯆꯨꯞꯄ ꯇꯨꯃꯤꯟ ꯑꯋꯥ ꯃꯩꯆꯥꯛ ꯈꯥꯡꯗꯨꯅꯇ ꯂꯩꯈꯤꯕ ꯅꯣꯡꯃꯥꯏꯊꯦꯝ ꯊꯥꯅꯤꯜ ꯁꯤꯡꯍꯅ ꯃꯆꯥꯅꯨꯄꯥ ꯄꯍꯥꯔꯤꯅ ꯃꯌꯨꯝꯗ ꯊꯨꯡꯂꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯒꯗꯕ! ꯑꯗꯨꯒ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯍꯧꯔꯛꯄꯤ, ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯛꯈꯤꯗ꯭ꯔꯤꯕꯤ ꯑꯣꯏꯗꯨꯅꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯥꯗ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯅꯝꯍꯠ, ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯅꯥ ꯈꯪꯍꯟꯗ ꯃꯣꯟꯈꯥꯡꯅ ꯍꯤꯡꯅꯕ ꯄꯨꯟꯁꯤ ꯂꯥꯟꯐꯝꯗ ꯂꯥꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯁꯛꯇꯝ ꯂꯧ, ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟ, ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯏꯀꯩ ꯌꯦꯡꯅ ꯈꯥꯡꯂꯛꯈꯤꯕꯤ ꯃꯥꯒꯤ ꯇꯥꯂꯣꯏ ꯏꯟꯗꯤꯔꯥꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯦꯟꯖꯔꯝꯒꯗꯕ! ꯄꯍꯥꯔꯤꯅ ꯃꯥꯒ ꯅꯛꯅ ꯂꯣꯏꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯇꯠꯇꯅ ꯍꯥꯏꯕꯤꯔꯝꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯟꯗꯤꯔꯥꯒꯤ ꯂꯃꯟꯗꯤ ꯀꯩꯗꯧꯅꯨꯡꯗ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕꯅꯤ꯫ ꯃꯍꯥꯛ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯌꯨꯝꯐꯝ ꯑꯁꯤꯃꯛ ꯃꯨꯠꯂꯝꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ 20ꯁꯨꯕ ꯄꯟꯗꯨꯞ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯣ ꯃꯁꯤ ꯐꯥꯎꯕ ꯉꯁꯤꯒꯤ ꯑꯣꯏꯅ ꯊꯝꯖꯒꯦ꯫ 20ꯁꯨꯕ ꯄꯟꯗꯨꯞ ꯏꯁꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯊꯪꯗ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯄꯟꯗꯨꯞ 22ꯁꯨꯕ ꯑꯃꯗꯤ ꯑꯇꯩ ꯃꯇꯝ ꯐꯪꯖꯔꯒꯗꯤ ꯃꯊꯪ ꯊꯝꯖꯔꯛꯀꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯜꯂꯨꯛꯆꯔꯤ꯫